NRC update taunaba khoi gadget thon gadabani hainasu khoi mathau taba framework semho tangai fadi amadi khoi state sigi cabinet warep loduna laibak asigi register general of India RGI da khoi taksin duna Manipur da National Register of Citizen soidana tawani haibagi gadget notice ama khoi gi thon gadamni haina lup tara marina khoi taksilagli ojamsi NRC habsi mayamna lauduna sulai thoiba laibak sigi issue irang sigi manung da su dum NRC habsi adum thokdringai momang da su NRC je dum laur sulai ngasi fawju NRC je demand taw leptri masi to hogdaba targa di oja khoi future da khoi next generation da kari karamba hongba natraga di asoiba sothabu je kya muk la kane habdu oja ani shu boina ngasi headlines da kamani thambini oja NRC sigi matang do hojik akhoi gi state sida lairiba akhoi gi miam da lairiba miam gi am achoba akhoi gi kano se miam gi am achoba concern se akhoi se sida lairiba akhoi gi population se akhoi gi lamlam sigi adom ba laifam thokpa asengba akhoi gi genuine noiba akhoi gi citizen sing dura natraga masida atopa potyan naitare miyan atopa lamdagi laifam thokta mi miyam ama akhoi ain kaina sangsalaga akhoi seisida yanchan grabra akhoi seisida leishan grabra leishan le haba thajaba ama miyam da lerakpa ko aduna masina maram wara kanda miyam concern se kaino kanda akhoi laifam thokpa akhoi asengba akhoi lamdam sigi mi singdo adu ngaidu kana kana no haiba se yamna fasana genuinely masi identified to topiu haibane aduga maduda genuine oina laifam thokpadu nataba atopa ahen ba ain kaina sangsalaga leiram taragadi lerami badu ba bioi sing ado madu akhoi lamdam sidagi detect to view amasung deport to bi ko karigomba deport to bai ya taba deport to ba namoi da situation ler so makoi gi tongan ba makoi gi oiba adom ain namagi makhada akhoi gi population sigadi makhoi do mix up to bigano akhoi citizen oina mix up to bigano haiba sigi genuine oiba concern che masine ba khwai digi kano oini si ana khoi chume akhoi gi lup sing na mayam na akhoi gi NRC demand tawna ba se sigi perspective sidagi tawna ba ne ba ko masi chumme na adom lawi tabu tabu akhoi na khitang aina masi matang sida khitang akhoi na care lomin ho ba chungani haina ina ai thamoi da feel tau jaba poti akhoi NRC simakna akhoi chome akhoi ge population che akhoi ge phajana protect tau na ba ahen ba atopa akhoi isagi population nataba atopa mapan dagi haijal lakpa du mamyoi sing sanghan da na ba gi mechanism ma thamdong ne ba concept simati am nit ni aduga masi tangai phadana tau tau suya da ba amane masi di khoi tau go boni aduga togoda NRC mak haina NRC haina koina hojik mayam haina reisi India gi oiba context da akhoi population se masi phajana protect tawna ba siga mari lena ba INC NRC ni haiba gi mayam gi akhoi gi understanding du tawna rakpa oigani hena khale ko da NRC simakla masida yauri ba magi manung da yauri ba magi provision sing duna content sing duna akhoi state sida leri ba akhoi gi samasya se masina sabchana fulfill tawgadori bra tawraru masida so muk award pa laikhidoira haiba sing khaktang di akhoi gi expert sing gi level dane ya na fazana masi workshop gumba adagi kano gumba tongan ba brainstorming session gumba khara ayam fazana paksana to hobadi chum gadra haina khali maram di NRC gi da matang sida so akhoi asang gi da kari gi da ma gi da tongan ba akhoi gi counter productive boy ba pots mamang da lakhi bagi khochi bagi issue so dum laiki haijari ba ko ado nakala moram da NRC si asangi kano se da situation se da yenga ga maruaina se yenga kan da NRC si thorki bagi pot oina tawani na Manipur gi lairi ba ground reality siga madagi NRC gi manung da yauri ba magi content sing tuka masi si sana dori bra sana roi dori bra haiba sing khatam dia ko yam phasana yang chalok chong masi for example akhoi mamang da ILP hena khoi demand tawraga ILP si lakanda akhoi si leriba problem si ILP na masi solution oikhidabdo adumaina NRC na khoi demand tawraga NRC kari gumba lakanda
ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯂꯨꯁꯟ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯃꯇꯝꯗ ꯀꯔꯤ ꯑꯃꯨꯛ ꯗꯤꯃꯥꯟ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤ ꯌꯦꯡꯍꯧꯕ ꯆꯨꯝꯒꯅꯤ ꯌꯦꯁ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯣꯏꯕ ꯑꯥꯏꯟ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯄꯥꯉꯟ ꯑꯣꯏꯒꯦꯔꯥ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯅꯅꯞꯇꯕ ꯃꯅꯤꯄꯨꯔꯤ ꯑꯦꯖ ꯑ ꯍꯣꯜ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯦꯁꯟꯁꯦ ꯃꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯑꯍꯦꯟꯕ ꯄꯣꯄꯨꯂꯦꯁꯟ ꯃꯤꯛꯁ ꯇꯧꯍꯟꯗꯕ ꯗꯔꯀꯥꯔ ꯂꯩ ꯁꯤꯒꯤ ꯀꯟꯁꯦꯞꯁꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯆꯪꯁꯤꯟꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯆꯨꯝꯃꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯏ ꯊꯥꯒꯠꯆꯒ ꯌꯥꯝ